Manipur khakta natana leibak asidagi Armed Forces Special Powers Act Afspa 1958 marupangna muthanaba honabada mipum khudingmakna thodang lofam thoi haina Working Committee on Apunba Loop Manipur gi Coordinator Pulindro Konsamna phongdurakli Afspa gi marumda taratare suba Assam Rifles na mihatina hatopi krabi thangjam manorama mihatki kunithoi suba kumon thoramga mari lainana wafam asi mahakna phongdokhibani Thangjam Manorama Memorial Charitable Trust Bamon Kampu amadi Apunba Loop Manipur na sinduna Bamon Kampu Community Hall da pangthokiba thoramaduga mari lainana Apunba Loop Manipur gi Coordinator Pulindro Konsamna hai taratare suba Assam Rifles ki personal singna Thangjam Manorama mayumdagi phakraba matung nupi oibigi ikai khumnaba manghanduna miyathina hatoklaga thamlamba thodok adugi achuma wayel ngasi fawba phangdana leiri British loilam lenga ki matamda hodoklam ba tamthiraba lo asi miyamna chahi lisang sitna muthanna ba hotnaduna lakli ek asigi marumda chanu rostagi hauraga chanu sanjita armina paduna pukhibadagi ngasi fawba thiba khangdana leiri masigi mathakta lalhobagi meng sizinaduna manorama mayumdagi phakiba matamda mahak lalhobani haibagi karigumba khudam oibe yaba posak amata phangba ngamkhide Mihad aduda January ba taratare suba Assam Rifles ki personal singi matakta pifam thokpa logi oiba chairak ngasi fawba pidana leiri ngasi fawbada Apunba Loop Manipur amadi Manorama Memorial Charitable Trust na mari lainaba singda achumba wayel gi damak taknaduna lakli tamthiraba lo asi lamdamasi khag natana leibak asidagi marupangna muthatuna biyam damakha tana tamthiraba thodok singa si thokhandana ba mipum khudingmak na honamina se haiki Armed Forces Special Project Lokthokpa Leitri Loinana Security Forces na hatiba missing atugi not only Manorama gi khakta gi wafum natana makoi matak matik sabadandi piba leitri maramudna koi magi mihata cheneiba not only adu khakta natana Afspa ngasai mi kaya hatiba mi khatiba khangitaba Manorama di singa suma mayam singa se adu cheneiba security parcel singi matak chap action lokotba Loinana Armed Forces Special Project se mutatpa lokthokpa nataba and some particular area karada sina lokthoi sigi police station ko no lokthoi sina lokthoi haibe tu kaknata ba all leiba Armed Forces se pura free delete to kiba mutat kiba natraga di Manipur da phangliba sungba Manipur gi miamna thengnari problem singa se atopa leiba ki natraga atopa gi mafam amada su thengnada ba mutat pa haiba se masi hoi pandamni ana masi phangri fawa koi struggle to ki gani koi hona ki gani haiba phangkhar se mayang pun thamjari